Hai pasot, hira diamond do aina tonaw da pidene. Mana sari bu yumdo, ai ga mari laina dene. Adudi phare, pupu tomba na tonaw da hira diamond do pide hairadi kadai da thamkhrage haiba. Pupu tomba se mapuk yamna phattabani. Noi gi marak ta kuina leiradi ai su ngaurak lani. Haima, tao khudo, kari nang atau itu bo, nang si dia ba, ontok na sakit kidre he saita. Ai koi se, haujik sel pai ra bani ne, kurpati oi ra bani ne, kurpati na bo, sak adu main chana braha. Atau now, ai di khang di he, sen pai ba mi se, chak ka main chana ja hai ba. Tao khudo, sen pai ba mi di ne, sak sabada makha da chana dini nang bo. Se, ai table asau bose, sida phamaga sa do ba, khangabra. Aduga ne, sen pai ba mi di, sak sa bose, khunna sana de khangabra. Ha, sen pai ba mi di, chak khunna chana ja hai ba. Oh, ai khang ani adu di. Kei ma tu shi bo. Hey, tao khudo, kari no nang atau itu ba ha. Sak sa ba bu, adu mai chana bra ha. Kai no he to now. Ai su, sen pai ba mi dong da cha ni kai no. Sen pai ba mi di, chak khunna cha ja hai ja ne. Tao khudo, nang si dia ba ko. Se, ai hai ge tao. Ina khun ba khoi gum ba di ne. Sak sa ba se, si ki pressure ma sa se, sina ne, sak se, ko la ga sa do, khangabra. Ina kun ma mi kai se, chak yang wan na sayam do ma le to now. Ta khudo, besan taruga sak sa ba se, ko na sa se. Ado, hauji English ngang ba mukta ma se, ai ta ke. Oh, nang ngon da English kang wa tam bi ke hai yo. Ado, nang di kalam kan da English kang wa tam mu ke hai ba. Ta khudo, English ngang ba di, ai hai ke doroge. Se. This is all and there radio in 5. Divided into 3.5 minus 5.10. What number 5? My bum so bugil la khai. Okay, you no smoking. Understand? Khangi ko ta khudo. Adudi, sen pai ba mina kamai no ke haido amuk tam si. Oh, sen pai ba mi na no pa se, kamai no ke to now. Ta khudo, karim to waro no. Ai lo ne ta ke se. Se, sen pai ba mi de ne, somai ne no pa ni se. Ta khudo, nang je la wai the de ta he sing ba. Ado aina tabata tonaw do seljamna paigo mi ama ori hai magi yum yamna phajaba ama ju sari hai ado ai khoi challaga amukta yengusi Taning de he, kaja yegi wa ino. Kanyaw ji, ngarang khatte ite ma pa so so me am chan duna. Hira ta man huya li hajuna, pura ta na hobani. Kaino he, tonaw di sen yamna paigrabani. Yumju phajaba ama sagrabani. Nangna thajadraga yengusi lao. Ai so tonaw gi yumdo. Amakta yengninga haiba. Lao, chalurasi. Hey, chak chenunya. Tonaw hai ba huran ba dune kamanya. Yum phajaba sa de no me. Wa thi wa re. 시월에 또 나오기 좀 하리세 이씨 지기 юм시디 사티는 퍼져야 해 Phajabani he, tonaw gi yumsigum ba amata ai khoi khunchi da leite. Madi chatina sen paikre ne. Ado tonaw do. Amakta kau haiba. Yum phajaba sarabani na. Manung da sapat hawa. Yamna leram dong mali ne. Kanyaw gi yum matik pa jo ji, kada ja chak khe. Sige yum sina, kana gi yum no.
ꯍꯩ ꯑꯄꯪ ꯁꯤꯒꯤ ꯌꯨꯝꯁꯦ ꯇꯣꯅꯥꯎꯒꯤ ꯌꯨꯝꯅꯤꯅꯦ ꯇꯣꯅꯥꯎ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯁꯤ ꯅꯪ ꯈꯪꯉꯨꯅꯦ ꯑꯄꯪ ꯃꯥꯅꯤꯅꯦ ꯁꯤꯒꯤ ꯌꯨꯝꯁꯦ ꯇꯣꯅꯥꯎꯒꯤ ꯌꯨꯝꯅꯤꯅꯦ ꯃꯥꯁꯦ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯕ ꯃꯤ ꯑꯣꯏꯔꯕꯅꯤꯅꯦ ꯇꯣꯅꯥꯎꯗꯣ ꯑꯃꯨꯛꯇ ꯀꯧ ꯍꯥꯏꯕ ꯇꯣꯅꯥꯎꯗꯤ ꯑꯩꯒꯁꯨ ꯍꯥꯟꯅꯗꯒꯤ ꯌꯥꯅꯕꯅꯤ ꯑꯩ ꯀꯧꯒꯦ ꯑꯣ ꯇꯣꯅꯥꯎ ꯑꯣ ꯇꯣꯅꯥꯎ ꯍꯩ ꯀꯅꯥꯅꯣꯅꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯦꯟ ꯄꯥꯏꯕ ꯑꯩꯈꯣꯏꯁꯦ ꯄꯪꯀꯧꯗ ꯍꯦꯛ ꯀꯧꯕ ꯀꯣꯛꯄꯤꯛ ꯌꯥꯍꯣꯕ ꯅꯣꯏ ꯑꯣꯏꯔꯦ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯨ ꯈꯔ ꯍꯟꯗꯣꯛꯑꯒ ꯂꯦꯞꯄ ꯌꯥꯗ꯭ꯔꯣ ꯌꯨꯝꯁꯦ ꯂꯣꯏꯅ ꯃꯣꯠꯄ ꯇꯥꯔꯦꯅꯦ ꯇꯣꯅꯥꯎ ꯅꯪ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯍꯦ ꯑꯩꯈꯣꯏꯁꯦ ꯅꯪꯒ ꯍꯥꯟꯅ ꯇꯤꯟꯅꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕꯅꯤꯅꯦ ꯑꯗꯣ ꯇꯣꯅꯥꯎ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯅꯪꯒ ꯈꯟꯅꯗꯦꯀꯣ ꯅꯪꯒ ꯌꯥꯝꯅ ꯈꯠꯅꯕꯗꯤ ꯌꯥꯍꯣꯕꯒ ꯀꯣꯛꯄꯤꯛꯀꯅꯤ ꯍꯩ ꯑꯩꯒ ꯇꯣꯅꯥꯎꯒ ꯀꯔꯝ ꯀꯥꯟꯗ ꯈꯟꯅꯔꯤꯕ ꯍꯥ ꯍꯩ ꯌꯥꯔꯦꯅꯦ ꯅꯣꯏꯕꯣ ꯇꯣꯛꯑꯣ ꯇꯥꯅꯤꯡꯗꯦꯅꯦ ꯁꯦꯟ ꯄꯥꯏꯕ ꯑꯩꯈꯣꯏꯒ ꯅꯣꯏꯒ ꯃꯔꯝ ꯆꯥꯗꯅ ꯍꯦꯛꯇ ꯎꯅꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯁꯦꯟ ꯄꯥꯏꯕ ꯑꯩꯈꯣꯏꯒ ꯎꯅꯒꯦ ꯍꯥꯏꯔꯤꯗꯣ ꯍꯥꯟꯅ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯒꯗꯕ ꯈꯪꯉꯕ꯭ꯔꯥ ꯑꯣ ꯇꯥ ꯈꯨꯏꯗꯨꯝ ꯑꯣ ꯇꯥ ꯈꯨꯏꯗꯨꯝ ꯑꯩꯅ ꯌꯨꯝꯁꯤ ꯒꯦꯠ ꯑꯃ ꯄꯥꯟꯁꯤ ꯍꯥꯏꯗ꯭ꯔꯣ ꯍꯥ ꯀꯗꯥꯏꯗꯒꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯁꯦꯟ ꯄꯥꯏꯕ ꯇꯣꯅꯥꯎ ꯑꯩꯒ ꯎꯅꯖꯒꯦꯅ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯈꯪꯗ꯭ꯔꯕ ꯍꯥ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯃꯣꯏꯁꯤꯡꯁꯦ ꯀꯅꯥꯅꯣ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝ ꯅꯨꯡꯐꯝ ꯐꯖꯅ ꯈꯣꯝꯖꯤꯜꯂꯒ ꯊꯝꯃꯨ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯍꯜꯂꯛꯎꯀꯣ ꯑꯗꯨꯒꯅꯦ ꯑꯩꯒ ꯀꯣꯟꯅ ꯎꯅꯒꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯥ ꯋꯥꯊꯤ ꯋꯥꯌꯝ ꯃꯁꯤꯒꯤ ꯇꯣꯅꯥꯎ ꯍꯥꯏꯁꯦ ꯁꯛ ꯌꯥꯝ ꯇꯥꯈꯠꯄꯅꯤ ꯑꯗꯣ ꯅꯣꯏꯒꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯂꯩꯐꯝꯅ ꯀꯗꯥꯏꯗꯒꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯃꯤꯁꯦ ꯀꯌꯥꯗꯣ ꯁꯠꯇꯔꯣꯅꯦ ꯁꯥꯔ ꯑꯩꯈꯣꯏꯗ ꯃꯤꯡ ꯀꯔꯤ ꯀꯧꯏ ꯂꯩꯐꯝ ꯀꯗꯥꯏꯗꯒꯤꯅꯣ ꯀꯥꯏꯅ ꯍꯩ ꯈꯣꯏꯗꯨꯝ ꯍꯥꯏꯕ ꯑꯂꯨ ꯃꯥꯟꯕ ꯅꯣꯏꯒꯤ ꯇꯣꯅꯥꯎ ꯍꯥꯏꯕ ꯉꯥꯅꯨ ꯍꯨꯔꯥꯟꯕꯗꯣ ꯎꯅꯗ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯥꯗ ꯆꯠꯂꯒ ꯉꯥꯄ꯭ꯔꯨꯝ ꯐꯥꯔꯨꯒꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯣꯏ ꯃꯤ ꯎꯁꯤꯠꯃꯟꯗꯦꯍꯦ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯇꯞ ꯇꯥꯅ ꯍꯦꯛ ꯀꯦꯊꯣꯛꯂꯒ ꯂꯣꯏꯔꯦ ꯃꯇꯥꯡ ꯆꯥꯕ ꯂꯥꯛꯂꯗꯤ ꯀꯥꯟꯅꯕ ꯂꯧꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯍꯣꯔꯦꯟꯗꯤ ꯇꯣꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯁꯦꯟ ꯄꯨꯒꯦ ꯍꯦꯛꯇ ꯍꯥꯏꯔꯨꯔꯒ ꯂꯣꯏꯔꯦ ला la 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 ꯅꯪꯅ ꯑꯌꯨꯛꯁꯤꯗ ꯃꯀꯤꯒ ꯁꯦꯝꯂꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕ ꯍꯥ ꯅꯪ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ ꯅꯪ ꯍꯩꯃꯥ ꯇꯣꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯁꯦꯟ ꯄꯨꯔꯨꯗꯣꯏꯅꯤ ꯀꯩꯅꯣ ꯀꯔꯤ ꯇꯣꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯪ ꯁꯦꯟ ꯄꯨꯔꯤ ꯀꯥꯏꯅ ꯅꯪ ꯆꯠꯂꯨ ꯅꯪ ꯑꯩꯅ ꯀꯩꯗꯧꯕ ꯌꯦꯡꯉꯨ ꯅꯪ ꯍꯣ ꯌꯥꯔꯦ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗꯅꯦ ꯏꯔꯥꯡ ꯑꯃꯨꯛ ꯁꯥꯒꯠꯄꯤꯔꯛꯑꯅꯨ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯣ ꯇꯣꯅꯥꯎꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯣꯔꯄꯇꯤ ꯑꯣꯏꯔꯕꯅꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤ ꯅꯣꯏꯗꯧꯅꯅꯦ ꯌꯨꯝꯗ ꯃꯔꯨꯝ ꯀꯣꯟꯕ ꯅꯨꯄꯥ ꯅꯠꯇꯦ ꯁꯦꯟ ꯄꯥꯏꯕ ꯃꯤꯗ ꯅꯞꯄ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯗꯤ ꯇꯣꯅꯥꯎꯅ ꯁꯦꯟ ꯄꯥꯏꯔꯕꯅꯤꯅ ꯇꯣꯅꯥꯎꯗ ꯂꯩꯔꯒꯦ ꯁꯤꯅꯤꯅꯦ ꯍꯥ ꯑꯦ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯍꯥ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯇꯣꯅꯥꯎꯗ ꯂꯩꯔꯒꯦꯅ ꯍꯥꯏꯈ꯭ꯔꯒꯦꯕ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯁꯨꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯃꯄꯨꯡꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ ꯑꯩꯅꯦ ꯄꯦꯜꯂꯕꯅꯤ ꯍꯥꯏꯁꯤꯅꯤ ꯇꯣꯅꯥꯎ ꯎꯅꯕ ꯆꯠꯄꯕꯨ ꯃꯀꯤ ꯁꯦꯝꯂꯒ ꯆꯠꯄ꯭ꯔꯥ ꯍꯥꯏꯕ ꯍꯥ ꯅꯪꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯁꯜꯂꯒ ꯆꯠꯂꯤꯗꯣ ꯃꯔꯝ ꯂꯩꯇꯨꯅ ꯆꯠꯂꯤꯅꯤꯅꯦ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯑꯣ ꯌꯥꯔꯦ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯎꯅꯕ ꯆꯠꯂꯗꯤꯅꯦ ꯈꯔ ꯀꯦꯔꯒ ꯆꯠꯄ ꯇꯥꯕ ꯇꯣꯅꯥꯎ ꯍꯣꯏꯗꯣ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤꯀꯣ 이제 타로 ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯥꯏꯕ ꯆꯥꯎꯕꯤ
ꯅꯪꯁꯨ ꯌꯥꯎꯔꯤꯕꯅꯤꯅꯦ ꯍꯥ ꯇꯣꯅꯥꯎ ꯎꯅꯕ ꯆꯠꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯃꯀꯦ ꯁꯦꯝꯂꯒ ꯊꯣꯛꯂꯛꯂꯤꯕꯅꯤꯅꯦ ꯍꯥ ꯂꯣꯏꯔꯦꯅꯦ ꯇꯣꯅꯥꯎ ꯎꯅꯕ ꯆꯠꯄꯁꯦ ꯃꯟꯇ꯭ꯔꯤ ꯎꯅꯕ ꯆꯠꯄꯗꯨ ꯃꯉꯥꯏꯔꯦꯅꯦ ꯍꯥ ꯇꯧꯅꯨ ꯅꯣꯏꯅ ꯇꯧꯔꯤꯕ ꯅꯇꯥꯇꯨꯗꯤ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯀꯣ ꯍꯩꯃꯥ ꯏꯆꯦ ꯊꯥꯔꯣ ꯀꯩꯅꯣ ꯅꯣꯏ ꯏꯇꯩꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯕꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯔꯦꯗ ꯆꯥꯎꯕꯤꯌꯥ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯉꯥꯡꯕꯁꯤ ꯇꯥꯔꯨꯅꯨ ꯑꯩꯈꯣꯏꯁꯨꯅꯦ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒ ꯂꯣꯏꯔꯦ ꯇꯣꯅꯥꯎꯗꯒꯤ ꯁꯦꯟꯗꯣ ꯈꯔ ꯌꯥꯝꯅ ꯍꯦꯛ ꯄꯨꯔꯛꯁꯤ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯅꯤ ꯄꯨꯜꯂꯒ ꯆꯥꯎꯊꯣꯛꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯃꯁꯤꯒꯤ ꯇꯣꯅꯥꯎ ꯍꯥꯏꯕ ꯑꯉꯥꯡꯁꯤ ꯌꯥꯝꯅ ꯐꯔꯣꯏꯗꯣꯔꯤꯅꯦ ꯉꯔꯥꯡꯗ ꯉꯥꯅꯨ ꯍꯨꯔꯥꯜꯂꯝꯂꯒ ꯃꯥꯅ ꯉꯁꯤ ꯀꯣꯔꯄꯇꯤ ꯑꯣꯏꯔꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯣꯏꯕ ꯌꯥꯕ ꯋꯥꯔ ꯍꯥꯏꯕ ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ ꯍꯟꯗꯛ ꯇꯣꯅꯥꯎꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯣꯡꯂꯛꯂꯤꯕꯁꯤꯅ ꯑꯃꯨꯛ ꯀꯝꯗꯧꯕ ꯃꯈꯣꯏ ꯃꯁꯦꯟ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯕ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨꯗꯤ ꯑꯩꯅ ꯏꯁꯤꯡꯗ ꯂꯪꯊꯈ꯭ꯔꯕꯅꯤ ꯃꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯤꯔꯥ ꯗꯥꯏꯃꯟ ꯑꯃꯃꯨꯛ ꯂꯩꯔꯕ ꯖꯥꯠꯂꯥ ꯑꯩꯒꯤꯁꯤꯕꯨ ꯇꯣꯅꯥꯎꯗ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯥ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯄꯣꯠꯁꯛꯇꯨ ꯃꯃꯜꯗꯤ ꯂꯩꯕ ꯃꯤꯉꯣꯟꯗ ꯁꯣꯛꯇꯕ ꯄꯣꯠꯁꯛ ꯑꯣꯏꯔꯝꯂꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯃꯍꯥꯛꯅ ꯃꯔꯜ ꯃꯊꯨꯝ ꯂꯦꯞꯁꯤꯟꯖꯕꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯗꯨꯗꯤ ꯅꯠꯇꯗꯅ ꯑꯇꯣꯞꯄꯗ ꯁꯣꯛꯀꯗꯕ ꯖꯥꯗꯨ ꯃꯤꯇ꯭ꯔꯪꯒꯤ ꯄꯣꯠꯁꯛ ꯑꯣꯏꯔꯝꯂꯕꯗꯤ ꯁꯣꯏꯗꯅ ꯕꯦꯔꯥ ꯀꯥꯔꯅꯤꯁꯦ ꯅꯤꯡꯊꯤꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯁꯨ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯦꯅꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯁꯛꯅ ꯃꯔꯣꯜ ꯑꯃ ꯇꯥꯈꯠꯂꯤꯕ ꯄꯨꯄꯨ ꯇꯣꯝꯕ ꯇꯣꯅꯥꯎꯅ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯁꯦ ꯄꯨꯄꯨ ꯇꯣꯝꯕꯕꯨ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗ꯭ꯔꯕꯣ ꯍꯥꯏꯕ ꯍꯩ ꯊꯝꯕꯧ ꯍꯦꯛ ꯂꯥꯛꯄꯒ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨꯅ ꯀꯔꯤ ꯇꯧꯔꯦ ꯍꯥ ꯇꯣꯅꯥꯎꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯦ ꯍꯥ ꯉꯔꯥꯡ ꯅꯍꯥꯟꯗ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯂꯒ ꯉꯥꯅꯨ ꯍꯨꯔꯥꯟꯕ ꯃꯥꯅ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯣꯔꯄꯇꯤ ꯑꯣꯏꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯄꯨꯄꯨ ꯇꯣꯝꯕꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗ꯭ꯔꯕꯣ ꯍꯥꯏꯕ ꯍꯩ ꯅꯣꯏꯒꯤ ꯍꯧꯅꯕꯤ ꯃꯤ ꯁꯦꯟ ꯄꯥꯏꯔꯛꯄꯒ ꯌꯦꯡꯁꯤꯟꯕꯗꯨ ꯍꯧꯔꯕ꯭ꯔꯣ ꯍꯥ ꯋꯥꯊꯤ ꯇꯧꯅꯨꯅꯦ ꯏꯕꯣ ꯃꯤꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯈꯟꯒꯅꯨꯅꯦ ꯑꯐꯕꯁꯨ ꯈꯔ ꯈꯜꯂꯨꯅꯦ ꯅꯣꯏꯕꯣ ꯑꯣ ꯃꯥꯅ ꯀꯣꯔꯄꯇꯤ ꯑꯣꯏꯕꯗ ꯑꯩ ꯊꯔꯣꯒ ꯀꯥꯏꯅꯗꯧꯔꯦ ꯉꯁꯤ ꯑꯌꯨꯛ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯁꯤꯜꯂꯒ ꯃꯀꯦ ꯁꯦꯝꯗꯨꯅ ꯇꯣꯅꯥꯎ ꯎꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯣ ꯇꯣꯅꯥꯎ ꯎꯅꯕ ꯆꯠꯄꯁꯦ ꯃꯟꯇ꯭ꯔꯤ ꯃꯇꯣꯟ ꯎꯅꯕ ꯆꯠꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯊꯔꯣꯗꯤ ꯀꯩꯗꯧꯕ ꯆꯠꯂꯤꯕ ꯍꯥ ꯑꯣ ꯇꯣꯅꯥꯎꯗꯣ ꯀꯣꯔꯄꯇꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯁꯦꯟ ꯄꯨꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯋꯥꯒꯁꯤꯗꯤ ꯃꯅꯥꯗ ꯀꯔꯤꯃꯠꯇ ꯍꯥꯞꯄꯤꯕꯖꯥꯠ ꯅꯠꯇꯦ ꯊꯝꯕꯧ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯎꯁꯤꯠꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯨꯄꯤꯅ ꯁꯨꯔꯒ ꯆꯥꯒꯅꯤ ꯈꯟꯒꯅꯨ ꯅꯪꯁꯨ ꯇꯟꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯒ ꯁꯦꯟ ꯇꯥꯜꯂꯗꯤ ꯊꯔꯣꯅ ꯎꯁꯤꯠꯂꯣꯏꯗ꯭ꯔꯣ ꯍꯥ ꯍꯦꯔꯥ ꯄꯨꯄꯨ ꯇꯣꯝꯕ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯔꯛꯀꯅꯨꯗ ꯑꯩꯈꯣꯏꯃꯨꯛ ꯊꯕꯛ ꯁꯨꯕ ꯅꯨꯄꯥꯗꯤ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕ ꯑꯌꯨꯛ ꯍꯦꯛ ꯌꯥꯎꯔꯛꯄꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯀꯣꯟ ꯐꯦꯡꯕ ꯐꯤ ꯁꯨꯕ ꯋꯥꯏ ꯇꯩꯕ ꯑꯩꯅ ꯂꯣꯏ ꯇꯧꯔꯤꯕꯖꯥꯠꯅꯤꯅꯦ ꯑꯁꯨꯛ ꯀꯟꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯁꯤꯅꯗꯤ ꯃꯉꯣꯟꯗ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩꯔꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯪꯅ ꯈꯜꯂꯤꯗꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ나 ꯑꯩꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯟꯗꯛ ꯃꯔꯛ ꯇꯣꯅꯥꯎꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯗ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯌꯨꯝ ꯀꯥꯏꯕꯗꯤ ꯌꯥꯔꯣꯏ ꯄꯨꯄꯨ ꯇꯣꯝꯕꯗ ꯍꯥꯏꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯆꯥꯎꯕꯤꯌꯥ ꯅꯪꯕꯨ ꯏꯆꯦ ꯄꯁꯣꯠꯇ ꯇꯣꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯥꯏꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯕ ꯑꯁ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯣꯗ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯕꯅꯦ ꯃꯣꯏ 이ꯇꯩꯅ ꯌꯥꯗꯦ ꯍꯥꯏꯌꯦ ꯌꯥꯕꯕꯨꯗꯤ ꯑꯩꯒꯤꯁꯨ ꯅꯣꯏ ꯅꯇꯩꯅ ꯌꯥꯄꯣ ꯅꯠꯇꯦꯗ ꯑꯩꯅ ꯌꯥꯃꯟꯗꯕꯗꯒꯤ ꯂꯥꯛꯏꯁꯤꯅꯤ ꯑꯗꯣ ꯏꯆꯦ ꯊꯥꯔꯣ ꯍꯣꯔꯦꯟ ꯇꯣꯅꯥꯎꯗꯒꯤ ꯁꯦꯟꯗꯣ ꯀꯌꯥꯝ ꯄꯨꯁꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕ ꯑꯩꯗꯤꯅꯦ ꯌꯥꯔꯗꯤ ꯈꯔ ꯌꯥꯝꯅ ꯄꯨꯍꯧꯁꯤ ꯍꯥꯏꯔꯤꯅꯤ ꯃꯉꯣꯟꯗꯒꯤ ꯂꯧꯕ ꯁꯦꯟꯗꯨꯅꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯗꯨꯀꯥꯟ ꯑꯆꯧꯕ ꯑꯃ ꯇꯧꯁꯤ ꯍꯥꯏꯕ ꯍꯣꯏ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯂꯧꯔꯤꯉꯩꯗ ꯈꯔ ꯌꯥꯝꯅ ꯂꯧꯍꯧꯔꯁꯤ ꯑꯗꯨꯒ ꯃꯐꯝ ꯆꯥꯅ ꯁꯦꯟꯗꯣ ꯊꯥꯗꯔꯒꯅꯦ ꯗꯨꯀꯥꯟ ꯑꯆꯧꯕ ꯑꯃ ꯐꯝꯁꯤꯍꯦ ꯍꯩ ꯊꯥꯔꯣ ꯆꯥꯎꯕꯤ ꯅꯣꯏ ꯑꯅꯤꯗꯤ ꯑꯌꯨꯛꯁꯤꯗ ꯂꯥꯏꯔꯤꯛꯇꯤ ꯐꯤꯠꯇꯤꯡ ꯇꯧꯔ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯍꯥ ꯅꯠꯇꯦ ꯅꯣꯏꯕꯨ ꯁꯤꯅꯤꯃꯥ ꯌꯦꯡꯕꯒ ꯆꯠꯂꯤꯔꯣ ꯍꯥꯏꯕ ꯑꯣ ꯇꯥꯃꯅꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯇꯣꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯅꯤ ꯇꯣꯅꯥꯎ ꯍꯣꯏꯗꯤ ꯀꯔꯣꯔꯄꯇꯤ ꯑꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯅꯦ ꯁꯦꯜ ꯈꯔ ꯄꯨꯔꯨꯒꯦ ꯇꯧꯕꯅꯤꯗ ꯍꯥ ꯇꯣꯅꯥꯎꯗꯒꯤ ꯁꯦꯟ ꯄꯨꯕ ꯆꯠꯀꯅꯤ ꯍꯥꯏꯕ
Kayino harijiba. Ngasai ayuk tonongna choiron paro kha lolagale hawbadu chumijalo. ꯑꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯇꯣꯅꯥꯎ ꯍꯣꯏꯗꯤ ꯀ꯭ꯔꯣꯔꯄꯇꯤ ꯑꯣꯏꯈ꯭ꯔꯦ ꯌꯨꯝ ꯀꯥꯗꯣ ꯐꯖꯕ ꯑꯃ ꯁꯥꯈ꯭ꯔꯦ ꯁꯦꯟ ꯄꯥꯏꯕꯗ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯁꯣꯝ ꯃꯥꯏꯀꯩꯗꯗꯤ ꯇꯣꯅꯥꯎꯅ 이hen ꯍꯦꯜꯂꯅꯤ ꯃꯥꯅꯤ ꯃꯥꯅꯤ ꯁꯦꯟ ꯄꯥꯏꯔꯕꯅꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯈꯔ ꯅꯞꯄ ꯇꯥꯕ Ngarang nahanda natro Noi mayam sangna tonauda huranmani haiduna masam phuiga phuri do aduga haujingna tonau una salini kaina Noi sidi numit leigumbani ne ha ona on sabi ꯇꯥꯃꯅꯤ ꯑꯗꯨꯃꯥꯏꯅ ꯀꯥꯇꯤ ꯍꯥꯏꯔꯛꯀꯅꯨꯍꯦ ꯇꯣꯅꯥꯎꯅ ꯁꯨꯃꯥꯏꯅ ꯁꯦꯟ ꯄꯥꯏꯔꯛꯀꯅꯤ ꯈꯪꯂꯝꯃꯗꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯀꯩꯗꯧꯕꯒꯤ ꯐꯨꯗꯣꯏꯅꯣ ꯍꯥꯏꯕ Adunabu numilei harisinine O numilei ꯆꯥꯎꯕꯤ ꯃꯁꯤꯒ ꯀꯨꯏꯅ ꯑꯣꯟꯁꯤꯟꯅꯔꯗꯤꯅꯦ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤ Mi singi jazani Makutnasu tap tawa makai pudokwa Aduga masagi kanaramdaidana amok napsinba Ado haisu haibani Aisu tonauda kara napsin hauwana padong malida Aisu mangonda aiga sanaba thaba ama piyuna hekta hairagi lore Miyamna tonausi sien paire Thainaribasi soidana pairamani 이제 타로 ꯑꯩꯈꯣꯏꯕꯨ ꯍꯦꯛꯇ ꯆꯪꯉꯗ꯭ꯔꯣ ꯍꯥꯏꯕ ꯀꯩꯅꯣꯍꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯇꯣꯅꯥꯎꯒꯤ ꯌꯨꯝꯅꯤ ꯀꯩꯅꯣ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤꯁꯤ ꯇꯣꯅꯥꯎꯗ ꯀꯣꯏꯔꯤꯔꯣ ꯍꯥꯏꯕ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ 이때 이마타로 ꯍꯩꯃꯥ 이제 타로 ꯇꯣꯅꯥꯎꯁꯤ ꯌꯦꯡꯉꯣ ꯍꯥꯏꯕ ꯃꯐꯤ ꯃꯔꯣꯜꯅ ꯃꯔꯣꯜ ꯑꯃ ꯅꯥꯜꯂꯤꯕ ꯌꯨꯝꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯁꯦꯠꯂꯤꯕ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯁꯤꯒ ꯑꯅꯣꯛꯁꯤꯒ ꯑꯣꯟꯊꯣꯛꯅ ꯄꯛꯆꯗ꯭ꯔꯣ ꯍꯥꯏꯕ ꯄꯛꯏ ꯑꯩꯈꯣꯏ ꯇꯣꯅꯥꯎꯅ ꯁꯦꯠꯇꯣꯛ ꯆꯥꯊꯣꯔꯛꯂꯤꯕ ꯐꯤꯔꯣꯜꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯑꯣꯐꯤꯁꯔ ꯀ꯭ꯔꯣꯔꯄꯇꯤ ꯍꯥꯏꯗꯣ ꯑꯗꯨꯝ ꯑꯣꯏꯔꯦ ꯀꯩꯅꯣ 이때 이모이나 아이고 빵타 핵 다갓비리 아도 빵하이 핵 할버디 오이라모이다 또나오 이코이슈 마군데 좀 레이버니다 ꯂꯩ ꯏꯅꯥꯎꯗꯤ ꯑꯣꯟꯊꯣꯛꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯁꯛꯆꯨ ꯍꯥꯏꯔ ꯋꯥꯠꯇꯦꯗꯣ ꯁꯦꯜ ꯍꯥꯏꯔ ꯇꯞ ꯇꯥꯕ ꯃꯈꯩ ꯄꯥꯏꯔꯦ ꯀꯔꯣꯔꯄꯇꯤ ꯑꯣꯏꯔꯕꯅꯤ ꯀꯩꯅꯣ ꯑꯗꯨꯅ ꯑꯣꯏꯔꯝꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯅꯣꯏ ꯑꯅꯤꯅ ꯇꯣꯅꯥꯎꯗ ꯍꯤꯔꯥ ꯗꯥꯏꯃꯟ ꯍꯨꯔꯥꯜꯂꯤ ꯍꯥꯏꯗꯨꯅ ꯁꯦꯟꯗꯟꯅ ꯇꯥꯅ ꯀꯜꯂꯤꯗꯣ ꯍꯩꯃꯥ ꯇꯥ ꯀꯣꯏꯗꯨꯝꯁꯤꯃ ꯇꯜꯂꯦ ꯁꯩꯇ ꯑꯗꯨꯗꯤ ꯋꯥꯈꯜ ꯇꯧꯍꯧꯗꯗꯅ ꯁꯣꯏꯈꯤꯕꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯧꯗꯣꯔꯛꯏꯁꯤꯕꯨ ꯑꯁ ꯇꯥ ꯈꯣꯏꯗꯨꯝ ꯅꯪꯁꯤꯗꯤ ꯇꯜꯂꯦ ꯁꯩꯇ 이제 타로나 하이리세 ꯆꯨꯝꯃꯦ ꯍꯥꯏꯕ ꯇꯥꯈꯣꯏꯗꯨꯝ ꯑꯩꯈꯣꯏꯅ ꯈꯪꯗꯗꯨꯅ ꯇꯣꯅꯥꯎꯗ ꯈꯔꯗꯤ ꯐꯨꯈ꯭ꯔꯦ ꯑꯗꯣ ꯊꯃꯣꯏꯅꯨꯡꯗꯗꯤ ꯇꯣꯅꯥꯎꯁꯦ ꯑꯩꯈꯣꯏꯅ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯈ꯭ꯔꯖꯥꯠꯅꯤꯗ ꯇꯥꯈꯣꯏꯗꯨꯝ ताखोदो नंग शोबा पाखन खंजलनुदा सेन पाइबा तोनाव आई उनबा लाकपा मीदा अदुमाइना हाइदोंग नतिने नंगबो ꯑꯗꯨꯅꯦ ꯇꯣꯅꯥꯎꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯕꯅꯦ ꯇꯥꯈꯣꯏꯗꯨꯝ अदु इते मथरो इते महोइना सिदा लाकबो करी लेगे अमुक्ता हायुदना ꯇꯣꯅꯥꯎ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯁꯨꯝ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤꯗ ꯍꯥꯏꯗꯧꯕꯕꯨ ꯏꯀꯥꯏꯖꯔꯦꯗ ꯑꯩꯇꯩ ꯃꯊꯔꯣ ꯇꯣꯅꯥꯎ ꯈꯛꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯍꯥꯏꯌꯨ ꯀꯩꯅꯣ ताखोदो नंग इते मथरोदा इते मकौगनु हारगा ꯑꯣ ꯃꯥꯗꯤ ꯄꯥꯈꯪꯅꯦ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯕꯅꯦ ꯀꯧꯖꯔꯁꯅꯨ ꯇꯣꯅꯥꯎ 이제 타로 꼭 ꯍꯦꯛ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯇꯣꯅꯥꯎ ꯅꯇꯩꯃ ꯆꯥꯎꯕꯤꯒ ꯑꯩꯈꯣꯏꯅꯤꯅ ꯂꯥꯛꯂꯤꯁꯦ
ꯅꯪꯉꯣꯟꯗꯒꯤ ꯁꯦꯟ ꯈꯔ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯔꯣꯔꯄꯇꯤ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯗ ꯁꯦꯜ ꯈꯔ ꯄꯤꯊꯣꯛꯄꯗꯤ ꯌꯥꯏꯗꯅ ꯅꯪꯁꯨ ꯄꯤꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯇꯣꯅꯥꯎ ꯑꯩꯁꯦ ꯀ꯭ꯔꯣꯔꯄꯇꯤ ꯑꯣꯏꯔꯕꯅꯤꯅꯦ ꯑꯗꯣ ꯀꯌꯥꯝ ꯌꯥꯝꯕ ꯁꯦꯟꯐꯝꯅꯣꯅꯦ ꯏꯇꯩꯃ ꯊꯥꯔꯣ ꯀꯣꯛ ꯍꯦꯛ ꯍꯥꯏꯔꯣꯍꯦ ꯇꯣꯅꯥꯎ ꯁꯦꯟꯐꯝꯕꯨꯗꯤ ꯈꯔ ꯌꯥꯝꯃꯤ ꯂꯨꯄꯥ 50,000ꯗꯪ ꯄꯤꯌꯨꯗꯅ ꯑꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝꯕ ꯁꯦꯟꯐꯝꯅꯣꯅꯦ ꯏꯇꯩꯃ ꯀꯣꯛ ꯍꯦꯛ ꯄꯤꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯥꯈꯨꯏꯗꯣ ꯏꯇꯩꯃ ꯊꯥꯔꯣꯗ ꯂꯨꯄꯥ 50,000 ꯈꯛꯇ ꯄꯤꯈꯣ ꯂꯨꯄꯥ 50,000 ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯥꯝꯃꯟꯗ꯭ꯔꯣ ꯍꯥ ꯇꯥꯈꯨꯏꯗꯣ ꯑꯩꯅ ꯄꯤꯌꯨ ꯍꯥꯏꯔꯗꯤ ꯄꯤꯈ꯭ꯔꯣ ꯌꯥꯔꯦ ꯑꯩꯁꯦ ꯀ꯭ꯔꯣꯔꯄꯇꯤ ꯑꯣꯏꯔꯕꯅꯤꯅꯦ ꯅꯪꯕꯣ ꯑꯗꯨ ꯇꯣꯅꯥꯎ ꯍꯧꯖꯤꯛꯇꯤ ꯀꯔꯣꯔꯄꯇꯤ ꯑꯣꯏꯔꯕꯅꯤꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯁꯤꯗꯅ ꯍꯣꯏꯅꯦ ꯇꯣꯅꯥꯎ ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯤꯗꯣ ꯈꯨꯠꯇ ꯊꯤꯜꯂꯨꯅꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯄꯤꯔꯒ ꯂꯣꯏꯔꯦ 이때만 타러 또나오 이코이디 싹 파자버니나 아두기디 그수 컨데다 아이디 아마따가 티게 컨드레 아 딸이니 빠롬 티라시라 칼리니네 씨에다 포옹구마만 남 돌아가 거울하게 칼리니네 이스 tōnau sidi 이때만 타러 시간 내려세 ꯍꯩꯃꯥ ꯏꯆꯦ ꯊꯥꯔꯣ ꯑꯩꯁꯨ ꯈꯔ ꯄꯥꯏꯒꯦ ꯍꯥꯏꯋꯥꯅꯤ ꯑꯗꯣ ꯇꯣꯅꯥꯎ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ 또나우 신 빠이시 난 각자 냈지 아이수 빠이레바니 하이바 아주 누피 마얌시나 난 혼자 좀 따는 시대이기노 하이바 कई वानो हे ताखुदुम नंगोंदगी अइने सक फजब हेरिसे खंग्रबा हा ꯍꯩꯃꯥ ꯏꯆꯦ ꯊꯥꯔꯣ ꯅꯪꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯁꯦꯟꯗꯣ ꯅꯪ ꯅꯇꯣꯝꯇ ꯂꯣꯏꯅ ꯄꯥꯏꯈꯤꯅꯨ ꯍꯥꯏꯕ ꯑꯩꯁꯨ ꯈꯔ ꯄꯥꯏꯒꯦ ꯍꯥꯏꯕ ꯅꯪꯕꯣ ꯑꯁ ꯆꯥꯎꯕꯤꯌꯥ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯈ꯭ꯔꯦꯍꯦ ꯁꯩꯇ ꯑꯩꯅ ꯁꯨꯝ ꯄꯥꯏꯔꯒꯦ ꯁꯤꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯈꯪꯗꯦ ꯅꯪꯅ ꯁꯨꯝ ꯄꯥꯏꯈ꯭ꯔꯒ ꯍꯣꯔꯦꯟ ꯅꯣꯏ ꯇꯥ ꯊꯝꯕꯧꯒ ꯅꯣꯏ ꯑꯅꯤ ꯌꯦꯟꯊꯣꯛꯅꯈ꯭ꯔꯗꯤ ꯑꯩꯒꯤꯗꯤ ꯑꯃꯠꯇ ꯌꯥꯍꯧꯔꯔꯣꯏ ꯍꯥꯏꯕ 헤이 타로 hꯧꯖꯤꯛ ꯅꯪꯅ ꯁꯦꯟ ꯆꯗꯨꯝ ꯑꯃ ꯄꯥꯏꯔꯤꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥ ꯀꯩꯅꯣꯍꯦ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯁꯤꯒꯤ ꯁꯦꯟꯁꯤꯗꯤ ꯆꯥꯎꯕꯤ ꯑꯩꯈꯣꯏꯅꯤꯒꯤ ꯂꯂꯣꯟꯕꯒꯤ ꯁꯦꯟꯅꯤꯅꯦ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯦꯟꯗꯨ ꯌꯥꯝꯃꯜꯂꯤ ꯍꯥꯏꯕ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯗꯨ ꯅꯣꯏꯒꯤ ꯁꯦꯟꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯌꯨꯅꯦ ꯀꯗꯥꯏꯗꯒꯤ ꯂꯧꯔꯛꯂꯤꯅꯣ ꯍꯥꯏꯌꯨꯅꯦ ꯑꯣ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯁꯦꯟꯁꯤꯗ ꯃꯤ ꯇꯥꯔꯛꯂꯅꯨ ꯅꯪꯁꯨ ꯂꯧꯒꯦ ꯍꯥꯏꯔꯒꯅ ꯇꯣꯅꯥꯎꯗꯒꯤ ꯑꯣꯏꯅ ꯂꯧꯔꯨꯔꯣ ꯆꯠꯂꯣ ꯑꯁ ꯆꯥꯎꯕꯤꯌꯥ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯇꯣꯅꯥꯎꯗꯒꯤ ꯂꯧꯔꯛꯂꯤꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯇꯣꯅꯥꯎ ꯍꯥꯏꯕ ꯍꯨꯔꯥꯟꯕ ꯑꯉꯥꯡꯗꯨꯅ ꯁꯦꯟ ꯃꯌꯥꯝꯗꯨ ꯀꯗꯥꯏꯗꯒꯤ ꯍꯨꯔꯥꯜꯂꯨꯔꯤꯅꯣ ꯍꯥꯏꯕ ꯑꯣ ꯈꯪꯗꯦ ꯈꯪꯗꯦ ꯃꯤꯗꯤ ꯀ꯭ꯔꯣꯔꯄꯇꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯏꯆꯦ ꯊꯥꯔꯣ ꯃꯁꯤꯒꯤ ꯃꯥꯏꯕꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯕꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯀꯔꯤꯅꯣꯅꯦ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯕꯣ ꯇꯣꯅꯥꯎꯕꯨ ꯀꯔꯣꯔꯄꯇꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯀꯥꯟꯅꯗꯦ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯒ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨ ꯌꯦꯡꯂꯨꯈꯤꯒꯦ